RIMSta Angang unabada mama Leikhidabagi Wahouda Pennadraba patient Partyna Laiyengkhiba Dr. Fubadagi ICU the Laikkannakhre. India Laiyengga ki makada mapung phaba hospital ama oina leiriba Regional Institute of Medical Sciences RIMSta nung makangda na mi sibagi sang hengalakle ngarang magtada ahal oiraba nupa ama yauna chabokpi ama su Leikhidrai Leikhidraba chabokpi adugi khoisaunraba imung manungna ngasi ayuk Leikhidraba dubo Layengba doctor ni haiba matam thina Fubadagi Laikkannakhre haire Leikhidaba chabokpi adu langthabal esegi manungchana leiba lilong chajing awang leikaidagi singsuba mongbi manju chahi kunthraga taruk mapuroibagi mamingna CIS Niran chahi nifuni haire Leikhidaba nupi adugi mapuroiba CIS Niran na phongdorokpada RIMSta mahaki loinabi ase angang unanabagi damak tha sigi tang taraga tarukta admit tawduna hospital asida leirakibani haire mahakpu layangliba doctor na gainigi doctor Pritam ne ngarang nungthil pung amarom taba matamda angang unanaba operation tawkhi haire aduga pung aniga minute kunthra tabada angang nupi ama unaduna operation theater dagi puthorokhe operation theater dagi puthorokpa manjo gyan tana thorokhi amade masa nupi bu khomlangsu ilamkhe adubu numidang wairam pung mangaga minute kunthra rom tarakpa matamda manjo I hatharakwadagi operation amuk tawdaba yaroi haiduna operation theater da insinkhe operation aduda manjugi angang khawsu lokthokhi haire numidang pung taret lom taba matamda operation loiraga manjubu neuro ICU da pusinkibaga loinana I bottle manga su kapki haire adubu ngasi nongalamdai pung aniga minute kunthra rom taba matamda manju Leikhidre haibagi pau phangkhe pau wasi tabaga ngasi ayuktagi khoisaunaraba patient party na RIMS ki MSQ office ta thomjinduna akai atoi thokan khibaga loinana mari Leinaba Dr. Pritam bu phukhe soklaba Pritam hauji RIMS ki ICU da layengduna leiri haire manjugi thawa yaugdraba haksang haujik neuro ICU da leire loinana yanaba puraktriba phauba si baksang loroi haire patient party na taliba demand de doctor na lale haijaba amade doctor gi license kakpa sini haire thogdok asega mari leinana manjugi apokpi nongthongbam samana phongdokhibada operation loiraga ikan kan lehori bi machanupi manju leitre haibata wada angakpa amadi phauwe hiram asida mari leinaba authority na mijeng sangbi na baso mahangna appeal tawkhe Dr. Furambagi RIMSta Ana-Layenga mari Leinaba Thabak thoram Pumnamak Khudaktagi Lepkhre mathong ningthina pangthokliba RIMS ki senior doctor ama Furami haibagi Wahouda Khudaktagi Ana-Layenga mari Leinaba Thabak thoram Pumnamak Lepkhre haina RIMS ki Teachers and Medical Office Association na phongdorokle association asina thadorokpa cherol ama na hai RIMSta thokiba laibak thiba thogdok adugi damak nungaitaba phauwe adumoinamak khwaidagi mathong ningthina pangthokliba senior doctor amada yumpham yaudaba maral pisinduna ka henba thawong chatharambadu akanba mawongda yaningde Dr. Furambagi thawong yaningdaba phongdokpa oina RIMS ki OPD emergency routine OT amadi PME na chingba service pumnamak Khudaktagi leplai Dr. Furambada chenariba sing faraga matik saba sairak phanganbaga loinana Dr. singbu mathong ningthina pangthokchaba yanabagi thawrang laukhatriba phauba makhatana khongjang sangshin khigani adumoinamak hanadagi RIMSta admit tawduna leiriba patient singde makhatana adumak layengkhigani RIMS ki authority na FIR ama laukhatlaga Dr. Furambada senaba singi mathakta legal action laukhatkadaba nei RIMS complex manungda healthcare provider sing asoi angam yaudana mathau pangthokpa ngamhangadaba nei yumpham yaudaba maral kaya Dr. singi mathakta pisinduna social media da sandoroklibagi matangda RIMS authority na sengdokadabani amasong security gi asoiba laikhibagi matangda RIMS ki authority na mapung phaba inquiry sathagadabani haire amaromda RIMSta thokiba thogdok aduga mari leinana mathau taba thorang pumnamak laukhatlagani haina institute asegi media cell na thadorokpa cherol amana phongdorokle cherol asina hai angang unabada nupi ama Leikhidabagi matangda nungaitaba phongdokle adumoinamak RIMS ki professor amada khut thabaga loinana hospital gi lanthum amangata thogon bagi thawong adu akanba mawongda condemn tawbi haire